Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru eba pau BJP na hairi dol asina rajya asida delimitation tawbagi mayokta leite adubu Englishing ani amagi census matung ina delimitation tawbadi yaba ngamloi National Board of Examinations in Medical Sciences na NEET MDS ki parikha ki center Imphal da mathang chehide ki piragani Power Commissioner Dr. Silas Kumar Chaurasian Hari Nupi Shingbu Hiram Kayada Saru Yahanbana Makoi Mapanga Kankanamba Amasung Sel Tungi Lam Kayada Mating Pambang Ngamgani Pradhan Mantri Narendra Modi ga Thailand ki Pradhan Mantri Pautong Chan Sinawatraga Yana Chetaru ngasi Bangkok ta sahi tawnakre amasung leba asida apaba makhalgi chinja fanghanabagi damakta sarkarna food testing laboratory chama athubada linkhatlagani BJP na hairi dol asina rajya asida delimitation tawbagi mayokta leite adubu Englishing ani amagi census matung ina delimitation tawbadi yaba ngamloi Imphal gi netepa chutekta leiba thambal sanglen da pangthokiba pawgi mifam amada dol asigi General Secretary K. Saran hai Englishing ani amagi census report matung ina delimitation tawba yaro haina dol asina taksinduna lakli mang hai mikok masing ta kai hena yamba na chingba thokliba asi chumthokpa mitop sing Kandoktu na masagi mayumda halan kiba amasung rajya asigi mapung kharada voter singi masing khangen hengalakli bakaya asigi matang da kupna yengsilaba matung delimitation tawgadabani mangna hai hiramasiga mari lenena dolgi oiba mipam pangtoktu na khanakre amasung committee amasu semle pawgi mipam aduda dol asigi wanganglo MLA KS Ibom chana hai hiramasiga mari lenena sem kiba miyoy tarahum dona shaba committee asida dol asigi MLA sing office bearer amasung morcha gi president yauri mang hai Englishing ni amagi census matung ina delimitation tawrabadi rajya asigi yelongai degi leraklaba phurup singta songani Sri Ibom chana hai Poina concern am moibese karino hai kanda census tawba kansida Manipur gi oiba indigenous khaise fajana khantoga mapanda gi changjalakpa electoral roll da yawhum thoktabada yawsanba ayam leirisi masi sengna sengtokpagi census ama tawraba matungda delimitation se tawgadabni mapanda gi akhoi gi ain kaina changjalakpa kolakpa mayam na leibasi huji current parliament sidasu ek ani pass tawrabne mapanda gi changjalakpa singsi lakh tara fine tawba 10 years imprisonment pibo state ki joint meeting seriously khanai indigenous khaktu khai khanto okanda maduda base tawruga tawba census to maduda delimitation tawbiu National Board of Examination in Medical Sciences na NEET MDS parikha gi center Imphal da mathang chehide gi piragani hiramasi mathang da rajya sarkar gi haksel amasung yafa yumbal gi commissioner cum secretary na chorol amada hai National Board of Examination in Medical Sciences NBEMS na NEET MDS parikha gi center singi list gi Imphal lokthok ki baga mari lenena Rajapal Ajay Kumar Bhalana kendra gi haksel amasung yafa yumbal mantralo gi thakta ubari sanaduna Imphal bu parikha asigi center singi list yahan binana ba haizaki madugi pakhumda NBEMS na hai English ngani kuntaruk tegi hariba parikha asigi center Imphal da piragani haina khangalakre Indian Red Cross Society Imphal West District Branch ki mihutsinga Manipur gi Rajapal Ajay Kumar Bhalana ngasi Imphal gi Rajbhavan unakre unaba aduda society asina IDP singi dhamakta paikaliba thabuk tharum singi matang da paudungki makoina changsiliba khongjang singda mateng pangbinaba Rajapal da taksingki Rajapal na society asigi mihutsinga tawriba thabuk tharum singbusu thagatpa phongdokhi Kendra Sarkar gi Rural Development Mantralogi makhada paikalakpa thorang amadan hasing da thabak pi big manung chana beauty parlor management training program ama Tagal Industrial Estate leiba SBI RSA TI da ngasil hokre thorum adu da Imphal West Zilla gi ADC Kaisam Jadumanin high training asida saru yariba singna training loraduna certificate phanglaba matung da senthok lambi lena ba honabada tangai fade thorum adu da SBI Imphal regional manager khumukcham okenda nabar ki DDM thokcham kiran lonena ate mu sing saru yakhi Varat Lanmi gi Special Corps JOC Lieutenant General a visit as Pendakar ngasi Manipur gi Red Cell Division da chatuna makhoina pangtholiba thabak tharum sing matang de yeng singkre maki khongchaman da JOC na Red Cell Division na tongan tonga ba makal gi technology sing sinadina chathari ba awam ga thaki operation sing basu thagat pa phongdokhi
Border Security Force BSF na sinduna Imphal iski Koiringai de leba BSF ki chama humpumari shuba battalion ki headquarters da pension adalat haiba thoram ama pangthokre thoram atu da BSF ki pensioner singna thengnerba khudong chadaba singi matang da wapung kya phungduk nakhi thoram atu da thabak tagi potharaba officer mari subordinate officer atopa thabak tagi potharaba personal yangkhani thu amasung family pensioner taramari nastaru yaki Assam Rifles nangarang Imphal West da leba ima Foundation of Fairness ki mahirusing da school bag amasung mai masing tamba da changba polam sing yauna ate polong kya kusin na kre pau ki marak thana atemba break ama Chahi kudingi Bharat ta miyoi lakh tara mari cancer diagnose towi masisu ayambana thengna khangbani miyoi mapal gi manung da amadi cancer narai nganna khangdo hobana punshi kanbangami cancer koknabagi khwaidagi faba pambaidi nganna lona leiba tumor na khudong thiningai oiraktringai da khangdok hobani lanthok chari phantom detect Bharat ki ahan ba EDIM based multi tumor blood test masina cancer bulayong utlaktringai da khangdok pangami lona leiba tumor sing chahi kaya aikhoi khangdana chawkhalai nganna khangdokshi cancer maithiba pisi ngasigi achamba blood test amana adongi punsibu honghangadoribani lengbira u babina diagnostics soibam laikai porompat natraga adomgi test book taunaba 6909 365 328 ta call tawbiu nganna khangdoktuna punsi kayabu kalliba phantom detect tabiriba pawasi Akasvani Imphal dagini Manipur Sarkar gi Power Commissioner Dr. Silas Kumar Chaurasia na hairi nupi singbu tongan hiram kaya da saruk yahanbana makhoi gi mapangang kangkadan ba amasung sel tugi lam kaya da mateng pangmang ngomgani Manipur State Power Company Limited na sinduna Imphal West ki yurimam dangasi Sexual Harassment of Women in Workplace Prevention Prohibition and Redressal Act lisingani tarahum dugi matang da miyam puna khangmin na bige thorum amda wa pharmacy Sri Silas na phongdoki bani mang hai nupi sing da ot nei ba asina tongan thabuk supam kaya da makhoi bu thabuk changbada apan bu oheli thorum atu da akhang hai sina tongan hiram kaya da wangang khi Vaikom Mani Girls College ki Department of Geology na sinduna Marine Geophysics amasung Exploration Geology haibasida khanene na bagi thoram amanga si college asi ki conference hall da pangtokre thoram adu da Kolkata da leiba Geology Survey of India gi Marine and Coastal Survey Division Eastern Region gi Geophysics ki Director Dr. Lukram Ingocha Maiteina Geophysics Marine Geophysics amasung Exploration haibasigi matang da wangang khi School of Women College ki Department of Teacher Education B.Ed amasung college asigi IQAC ga kusamnaduna Teaching at Exhibition ama college asigi indoor stadium danga si pangtokre exhibition asina nauna mahirosing da karamna takpi tambi gadagi habigi matangda model chart sinaduna takpi tambi khi thorum adu college asigi principal Dr. R.K. Lokendra Singh Department of Teacher Education ki head of department Polem Kiran Santi Devi Saruk Yakhi Eco Network Hairok amasung Ngorok Tel Youth Team anina punna sinduna Hairok Main Gate gi horaga Hairok Part 2 gi Letan Phawbagi mahirusing gi oiba cycle rally ama pangthokre rally adu International Zero Waste Day towards Waste in Fashion and Textile Haiba theme da pangthokibani rally adu da plastic mai thabiganu amot pamafam chadaba da langthokpiganu Safe Earth Safe Environment haiba na chingba suglagan sinakhi lamtungpam Oriba City Club ki ground the pangthoki ba thorum da wangang bada Workers Union Manipur ki President Vaikom Anandana hai isagi amot pa isagi thodang haibasina zero waste ki amatang ngai raba pambaini amot akai lehendan bagi damakta isagi yumdagi pata hodising mafam chana thabina basu mahana apil tawki Niminini Chatarak Patadu Vidhan Sabha Kendra ki block level officers singo ever training program among si Senapati Zilla ki DRDA conference hall Lushin Kre Mepamasi Vidhan Sabha Kendra asik oina pangtoka da Bamar chemical ki special summary division ga Marilene na pangtopani mepamada boot level officer marfuma toina sarup yakhi Kakching Zilla ki S Prepare Disney Lashrambu transfer tokubagi thongbu yaning da phongdukna Kakching Bazar da leiba Irabot Park da wakat mepam amanga si pangtokre wakat mepam adu Kakching Kaitel Imalup amasung Kakching apamba nupi lup na sinbani Medillion Foundation Amateur Athletic Association Kongpal amasung Lamjing Meira Village Level Federation Kongpal anina puna kusum naduna Amateur Athletic Association ki community hall da nongmai go iba mit layang bagi camp ama pangtokre Churachandpur ki Deputy Commissioner Dharun Kumar na tongan relief camp sing na chatuna yeng singkre
Sangaikot amasung Saikot blocks in the hangdiba relief camps in the Lady Mio Singusu Darun Kumarna Unaduna Wari Sanaki. MSPDCL gi officer amasung karmasara singna tongan tonga ba mafam singda red chatabada mailana sin number consumer kungani toy fagarkre consumer tara marigi mai kakre drive asim khatana chathaki gani hairi Akasvani Imphal gi pau tabiri Pradhanmantri Narendra Modi ga Thailand ge Pradhanmantri Patongton Sinawat Ragaleba anigi marakta tengbang pinan naba yana che taru ngasi Bangkok ta sahi tongna khre yana che sing adugi manungda IT Maritime MSME Handicraft amasung Handloom ge sector yauri luchingba ani na wadi sanar matungda yana che sing adu sahi tongna khibani Masina leba anigi marakta tongan tongam hiram kaya da apaba mari thambangam lagani Pradhanmantri na hai Bharat amasung Thailand leba anigi marakta Chahi kayadi ga huna apaba mari lene duna lakli varaki awang poklam damga Thailand ga gimarakta tourism nat amasung mai masing lamda tengpang pina duna apaba mari thamna big matang da su wari sanaki Sri Modi na hai फ्रेंड्स भारत की एक्ट ईस्ट पॉलिसी और हमारे इंडो पैसिफिक विजन में थाईलैंड का विशेष स्थान है आज हमने अपने संबंधों को स्ट्रेटेजिक पार्टनरशिप का रूप देने का निर्णय लिया है सुरक्षा एजेंसियों के बीच स्ट्रेटेजिक डायलॉग स्थापित करने पर भी चर्चा की साइबर क्राइम के शिकार भारतीयों को वापस भारत भेजने में थाईलैंड सरकार से मिले सहयोग के लिए हमने थाईलैंड सरकार का आभार प्रकट किया हम सहमत हैं कि हमारी एजेंसीज ह्यूमन ट्रैफिकिंग और इलीगल माइग्रेशन के खिलाफ एकजुट होकर काम करेगी हमने भारत के उत्तर पूर्वी राज्यों और थाईलैंड के बीच टूरिज्म कल्चर एजुकेशन ऐसे क्षेत्रों में सहयोग पर बल दिया है Pradhanmantri Narendra Modi na Thailand gi konung Bangkok da heng pangthokadaba taruk suba bimstek mifum da saruk yagani madugi ringda numit humni gi khongchet da Sri Lanka da chakani Pradhanmantri na Rashtrapati Arun Kumar Denaksayaga unaduna leba ani gi marakta tengbang pinya bagi matang da wafung kya khanagani Kendra gi Food Processing Mantri Chirag Paswan Hairi leba sida apaba makhal chinjak phanghanna bagi damakta food testing laboratory chama athuba da linkat lagani Lok Sabha da khanane na bagi pakum amada Sri Paswan hai chana na bak pothok singi Magunda Sarkar asna yashin na batawroi mangna hai leba sida hoji food testing laboratory chani sumna manga mathok tawri hauzik sana bagi pau Naorem Victor degi Tarat Suba Manipur State League Lisingani Kunmari Kunmanga gi ngasi sanakiba match ta United Riders FC na Kainau Library and Sports Association bu Panjal Nipan ani da thoikre atopa match amada Sangai Heroes na Nambul Mapal Athletic and Cultural Organization Nakobu Panjal ani amada thoiki Manga Suba State Level Open Football Tournament Lisingani Kunmanga gi ngasi sanakiba match ta PFTC Samaram na FCL Lamjaubu Panjal Ahum Amada Thoikre. Ani Suba Kakching Tabam Kunjabi Sharma Memorial League Kam Knockout Kendra Wise Kang Tournament Lisingani Kunmangagi ngasi sanakiba match ta Kaisam Thongna Sagol Banbu Panjal Taramapan Nipan da Thoikre. Ani Suba Khomdram Ongbi Hizam Mema Devi Memorial T20 Manipur Veteran Cricket Tournament Lisingani Kunmangagi ngasi sanakiba match ta KCC Kongbana Chem Khagempalibu Run Kuntra Nipan da Thoikre. Atopa match amada TCMDC Thongjuna SNC Sangai Probu wicket ahum da thoiki Ani Suba MNCA Men's Under 23 Haubam Bir Mangol Singh Memorial Trophy Lisingani Kunmari Kunmanga gi ngasi sanakiba match ta Champ Cricket Club Khagempalina KSDO Kyamgaibu Ran Yangkhai Mari da thoikre Atopa match amada PTCC Patsoi Part 3 na AMCA Thaubalbu wicket tara da thoikre IPL T20 gi match amada Kolkata gi Eden Gardens da Kolkata Knight Riders ka Sunrisers Hyderabad ka sanagani match asi housing nga ki matung da sanaba hogani Chitrabhanu Aroiba damaruiba pau amukhana BJP na haidi dol asina rise asida delimitation tawbagi mayokta leiti adubu English ani amagi census matung ina delimitation tawbadi yaba ngamloi National Board of Examination in Medical Sciences na NEET MDS Parikha gi Center Imphal da mathang chehide gi piragani Power Commissioner Dr. Silas Kumar Chaurasian Hairi Nupi Shimbu Hiram kaya da saruk yahambana makogi mapangan kakhadan ba amasung sel tungi lam kaya da mateng pangba ngongani Pradhan Mantri Narendra Modi ga Thailand gi Pradhan Mantri Patongtan Sinawatraga yana che taruk ngasi Bangkok ta sei tongna khre amasung leba sada apaba makhal gi chinjak fanganna bagi damakta sarkar na food testing laboratory chama thupa da linkhat lagani pawloi zari
ꯍꯥꯏꯔꯤ